MG Naregabu VV Ramzi Haina Maming Onto Kibagi Mayotangasi Imphal District Congress Committee na Silaga Singjamei Wangma Kshetri Leikai da Wakat Khongjang Chathakhre MG Narega Bachao Sangram Resto MG Narega Resto Dignity Resto Rights Haibi Hiramda Chathakhre Wakat Mifamaduda PCC member Sharam Neken Khetrigaon Assembly Constituency ke Hane MLA Muhammad Amin Shah Imphal District Congress Committee ki Working President Longjam Kumar amasung Thongjo Block Congress Committee ki Working President Salam Ibol Mami ke na saru yake Wakat Khongjang aduga mari lena seram ne ken hai center na chad mafutra madi state lenga na chad tara puthokuna chalaiba MG Naregabu nauna maming thonjan baga loinana senthang kaithaba gi mawong onthoktuna center na chad hompu amadi state lenga na chad ni puthokani hairi masida sel thongi phibam phataba Manipur gomba state singdadi ek asi makhata na chalaiba ngamloidaba gi phibam da lakani Panchayat ki Khongjang Khongjang gi miyam da sentok lambi pirib scheme masi ngasidi thika gi mawong amada onthorakle BJP gi lenga asina Chathakhre ba thawong asina Manipur gi miyam de hen saitheng piragani hainasu magna makhata na fongdoki wakan mifhamadra sar yaki ba Khetrigaon Assembly Constituency gi hanagi MLA Muhammad Amin Shah na haiki bada MG Narega si maru ena thabak phangdaba miyoi singda thabak piduna imung manung punaba Haudo ki baskim amane oreli ba phiwa masida nomagi suraga sara taliba miyam hatna bu honera poni haina mangna penda bu wafam sing phongdoki Panchayat election tawdabana maram oidana hujik leiriba BJP government mamang da leiramba Manipur gi state government BJP government jina elected person jing gi tam lo gram tungda mai magi khusabi de leiba mi sing administrative committee ne semjalaga mayam gi sentiment khangdaba miyam na khallaga karakpana taba pocket gi puthokpa mi kharanati mayam gi thaba kadai da sugadage karam na sugadage mayam na kari pamagi si khangde adra mai interest ta thabak si tawnei adagi government gi department gi through the tawrpa potnina praja gi apam se kya phangda ba haitare siga chana na hujiki MG Narega gi scheme jimasu ona tena mong da central government na ekama change ma torpa se sina Manipur miyam da dia tuki mati awaba gi mathakta awaba mai una mai du oire aduna huji ekhoi gi Congress party gi maiki da gi hujik tham be pose MG Narega gi scheme je hana leramba praja mayam gi legal right thabak suba gi right to amu hanjanna ba koi PBU haidana protest to bani maru oina ekhoi hairiba energy scheme city ekhoi unemployment gi problem si maximum the solve to na ba ai myo ba kudimak si implement phangaga mai gi jibika si phajana leina ba low classes ta leiba wages mem si pi bata ka di moi kana ba phangane habdu ne adu bo scheme si taja ba mata moi gi BJP slogan je miyam gi damakta leiraga miyam gi damakta thabu toge habni miyam gi benefit ta thabu toge adu hojik ki raiba posection adi miyam gi thabu toge laira dana miyam singi gi longmagi chara tan ba sing ju hat na bi hon na bi adu bi concept ma sanction la adu ne khoi congress na yamna nungai ta na khoi ninda to bi base hai ba scheme ma yam phaja ba scheme ma congress matam di putok pa adi ma ta praja sing gi hit ta putok ki scheme se maming onthorak pa mai RR sintorak pa hai ba sidi ai khoi gi leiriba no ma gi wages ta sujari bi missing gi ma khoi sa khau phatak pani ha ba khoi sa tan lawe